ꯚꯥꯏ ꯍꯥꯎ ꯉꯁꯤꯗꯤ ꯖꯦꯜꯗꯒꯤ ꯊꯣꯛꯇꯣꯏꯅꯤꯀꯣ ꯃꯥꯅꯦ ꯊꯣꯛꯇꯦꯅꯦ ꯚꯥꯏ ꯑꯗꯣ ꯏꯕꯥꯅꯤ ꯖꯦꯜꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯃꯤ ꯐꯨꯕ ꯇꯣꯛꯑꯗꯣꯏꯔꯣ ꯑꯁ ꯚꯥꯏ ꯃꯤ ꯐꯨꯅꯕꯗꯤ ꯇꯣꯏꯗ ꯍꯧꯕ ꯍꯧꯔꯛꯑꯗꯤ ꯑꯗꯨꯝ ꯇꯣꯠꯇꯣꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯤ ꯐꯨꯕ ꯑꯗꯨꯛ ꯄꯥꯝꯖꯕ ꯅꯪꯅ ꯃꯤ ꯐꯨꯕ ꯇꯣꯛꯑꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯕ ꯑꯗꯣ ꯚꯥꯏ ꯏꯕꯥꯅꯤꯁꯦ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯀꯩꯗꯧꯔ ꯂꯩꯗꯣꯏꯅꯣ ꯍꯟꯗꯛ ꯂꯥꯛꯏꯕ UPSC ꯑꯦꯛꯖꯥꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯟꯁꯤꯔꯣ ꯑꯁ ꯀꯥꯏꯗꯒꯤꯅꯣꯗ ꯑꯦꯛꯖꯥꯝ ꯀꯥꯏꯅ ꯖꯦꯜꯗ ꯂꯩꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗ ꯃꯤ ꯐꯨꯅꯕꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯑꯁ ꯀꯔꯤꯅꯣꯗ ꯚꯥꯏ ꯏꯕꯥꯅꯤ ꯅꯠꯇ꯭ꯔꯣ 10-12ꯗ ꯔꯦꯡ 1-2 ꯂꯥꯛꯄꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯁ ꯔꯥꯅꯤꯁꯦ ꯊꯥ ꯑꯅꯤꯃꯨꯛ ꯋꯥꯠꯂꯤꯁꯤꯕꯨ ꯊꯥ ꯑꯃꯁꯤꯗ ꯏꯕꯥꯅꯤ ꯈꯔ ꯐꯖꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯚꯥꯏ ꯑꯗꯨꯕꯨꯗꯤ ꯌꯥꯕ ꯑꯗꯣ ꯏꯕꯥꯅꯤꯅꯒ ꯄꯨꯂꯤꯁ ꯑꯣꯏꯔꯗꯤ ꯏꯟꯀꯥꯎꯟꯇꯔꯗꯗꯤ ꯏꯕꯥꯅꯤꯒꯤ ꯂꯝꯕꯥ ꯄꯥꯏꯅꯕ ꯂꯩꯗꯧ ꯃꯥꯟꯗꯦꯍꯦ